Jiribam ki Borobekra da laiba Borobekra Higher Secondary School ase principal amadi principal in charge laitabana maramoiduna yengsimpina ba laitaba school ama oire mahire singi right mapung fana fanganbiyu matam gi oina laingak na contract basis ta Oja Tharaklabasu join Fauba Toramdabagi Mami Tari, Haribo Oja Singasiki Matakta Chap Chab Exon Lobiu, School Asigi attendance registered Oja Karagi Ming Yaudaba Fauba Tingnere Haina, Zeribam the Ladiba, Mahiro Lupsing na Fundorkley, Zeribam the Laiba, Mahiro Lupsing, Desam District Council, KSA District Council, MSF District Committee, Amasung, MSU District Committee Nangase, Paumi Singapuna Unaba Amada, Mahiro Luching Basing Hai, Matam Kayadagi Mahiro Lupsing na Awatpa Oja, Happy Haiduna Laklavaso, Marie Lenabasing na Tasan Sanantabagi Mami Chowna Tari. Borobekra subdivision ki manung chana laiba oja singi laifam oriva transit quarter ase arapatagi. Oja transfer tharaklabasu laining tabagi Mami Tari. Borobekra higher secondary ki hangduna lairiba principal amade Awatpa oja singa thupata hapiyu. Ngasi paumi singa unaba tu da Desam District Council ki President L. Vilaksh, KSA District Council ki President CH Achau, MSF District Committee ki President A. Ratan, MSU District Committee ki Executive Member S. Hamarjit Nachingba, Miyoi Sarukyake. JEO Zone 3 Thawbalgi Makhada Ladiba Sanga Yumfam Higher Secondary School da Housing Ozagi Awatpa Ladingai Ozama transfer Taukibabu Yaning Taba Fundukla Dunangase School Asigi Mahiri Singna class boycott Tautuna School ki campus Mamangda Kwalauke Lauduna Kongjang Changsing Kray Kongjang adu da Sarukyakhiba Mahiri Singna Ozagi Awatpa Ladingai da Oza transfer Tauba Yaning Day Awatpa Oza Kudak the PBU Aikoi Mahi Tamba Pami Haiba Kwalauke Lauke Kongjang adu da Sarukyakhibi Mahiri Ruviana Fundorakpada Laingakna School Phagathanshi mission Haudoktuna Thaurang Kaya Pakalavaso Sanga Yumfam Higher Secondary School Asidadi Hantaba Mining Yengbire Aikoina Mahi Tamningliba Sida Laingakna Yengbiriba Mining Asidi Yaning Day Atubada Awatpa Oza Thabiru Haike Ngasi Sangsin Kiba Kongjang adu da Sarukyakhiba Muslim Students Development Organization Sanga Yumfamge General Secretary MT Asna Fundorpada Hariba Sanga Yumfam Higher Secondary School Laski Oja Amadi non-teaching staff ki Awatpa Ladiba say Hapchin Bina Balengaki Mari Lenaba Singna Kayak Wakat Kibalai Kray Adubo Wakat Adu Tabi Bagi Muhutta Ladiba Oza Singa Sidagi Amuk transfer Taukibai say school lasi Mutat Lagi Hibani Karigumba Lengak na school lasi Awatpa Ladiba Oja Amadi non-teaching staff sing Lakli August Kunmapan Fawagi Manungda Tavi Raktrabadi Makataba Hena Kanba Kongjang Sing Sangsilagan Hake Sarkar Skunda Haibdi Atopadadi Haidi Ozado Mamam like Ikoidana Kunitoi Kalai Paseki Yamna Zakotabagi Mong Haitare Haibdi Iko school si Mam some Mam Ningdi Matamda Iko school si Changjili Hamaram di Mineral Lambi the Giamna Changjin Manamaram Moiraga Lak Ningda Bagira Haibdi Tan Ningatabira Haibdo Sim Tankanjaningi Haibdi Ikoina complain Asukyamna Queen Taurak Lavota Sarkar na kari khali no khangde ikoi na sukyam na haijaning isiga moin takthor isiga yam khetnai education free zone oihandraga di ikoi tungi umbiran ma to karam na mafam jidai puthoraka doribno aikoi na hanjin thenga hanga yada ikoi department sing amamanda pi khiba che sang ikoi na haijak khiba remit ya tawje khiba mayam do adu wan taina ba tawrak pase khoi yamna nungai jade hojik chhatra sing ji ga ikoi ga manaraga ikoi top step sing lokhlak na ba ikoi sem thaduna leijari hairi ba thabuk sing isi ikoi tawrak tringai mangoi na ikoi Manipuri government amadi education department na wakhalon tabiraga ikoi gi mafam asita ikoi chhatra singi khanbiraga tungi umbiren jingji khanbiraga lai nithin tamhanna ba ikoi watliba oja sing maruwaina ikoi handak laiba date 29 Monday numit sifogi manungda hairibi school la sida watliba oja sing amadi non teaching staff sing se ikoi thabirakna ba ningsing jari